ꯀꯃꯥꯏꯅ ꯇꯧꯒꯦ ꯔꯥꯍꯨꯜ ꯀꯔꯤꯅꯣ ꯅꯪ ꯊꯝꯖꯜꯂꯤꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯅꯦ ꯐꯖꯅ ꯅꯨꯡꯁꯥꯏ ꯊꯛꯑꯦ ꯆꯦꯂꯦꯟꯖ ꯄꯣꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯄꯣꯕꯒꯤ ꯑꯍꯨꯝ ꯅꯪꯗꯤ ꯊꯣꯏꯕ꯭ꯔꯣ ꯄꯣꯕ꯭ꯔꯣ ꯚꯥꯏ ꯑꯩ ꯊꯣꯏ ꯅꯪ ꯊꯣꯏꯕ꯭ꯔꯣ ꯚꯥꯏ ꯑꯗꯨꯒꯤꯔꯣ ꯃꯇꯟ ꯍꯧꯖꯤꯛ ꯂꯩꯔꯒ ꯆꯥꯕꯤꯔꯛꯏꯗꯣ ꯅꯨꯡꯉꯥꯏ ꯂꯩꯕꯅꯤꯅ ꯑꯩ ꯌꯥꯎꯗꯦ ꯃꯥꯔꯇꯤꯟ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯇꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯗꯒꯤ ꯍꯧꯈꯤꯕꯗꯣ ꯆꯦꯂꯦꯟꯖꯇꯣꯅ ꯖꯨꯂꯥꯏ 29ꯗꯒꯤꯔ ꯍꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯁꯤꯡꯇꯥ ꯌꯥꯝ ꯊꯛꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯚꯤꯗꯤꯑꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯊꯥꯒꯠꯂꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁా ꯑꯩꯅ ꯇꯥꯟꯒꯗꯕ ꯄꯩꯁꯥ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯃ ꯇꯥꯜꯂꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯅꯣ ꯑꯩ ꯀꯠꯇꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯅꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯌꯥꯔꯦ ꯄꯩꯁꯥ ꯑꯩꯅ ꯇꯥꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯦꯃꯥꯎꯟꯗꯣ ꯑꯗꯨꯗꯤ ꯇꯥꯟꯕ ꯉꯝꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯅꯤ ꯑꯃꯗꯤ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯅꯣꯏꯕꯥꯅꯤꯒꯤꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯨꯅꯦ ꯑꯩꯒꯤꯅ ꯁ꯭ꯇꯗꯤ ꯇꯥꯏꯝ ꯍꯦꯟꯒꯠꯍꯟꯕ ꯏꯟꯀꯝꯒ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯥꯟꯅꯍꯟꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯂꯦꯕꯁ ꯑꯃ ꯂꯣꯏꯁꯤꯟꯕꯅ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯗ ꯁ꯭ꯇꯗꯤ ꯇꯥꯏꯝꯕꯨꯗꯤ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯃꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯂꯥꯁꯀꯤꯗꯨꯗꯤ ꯁꯤꯂꯦꯕꯁ ꯂꯣꯏꯁꯟꯕꯗꯨꯗꯤ ꯑꯗꯨꯝꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅꯤ ꯄꯣꯕ ꯐꯥꯔꯁꯇꯗꯤ ꯑꯩꯅꯗꯤ ꯍꯥꯟꯅꯗꯤ ꯄꯣꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯉꯝꯈꯤꯗ꯭ꯔꯦꯕ ꯑꯩ ꯃꯥꯔꯇꯤꯟꯒꯤ ꯑꯃ ꯍꯥꯏꯔꯣ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯅꯤꯡꯗꯦꯕ ꯅꯪꯒꯤꯗꯣ ꯇꯥꯅꯤꯡꯗꯦꯕ ꯑꯦꯛꯁꯀ꯭ꯌꯨꯖꯁꯦ ꯇꯥꯅꯤꯡꯗꯦꯕ ꯑꯦꯛꯁꯀ꯭ꯌꯨꯖ ꯌꯥꯕ ꯃꯤꯅꯕ ꯑꯩꯈꯣꯏꯁꯦ ꯃꯥꯔꯇꯤꯟ ꯅꯪꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯃꯨꯛ ꯇꯥꯔꯁꯦ ꯑꯉꯥꯡ ꯑꯃ ꯍꯥꯏꯔꯛꯑꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯛꯁꯀ꯭ꯌꯨꯖ ꯇꯦꯛꯅꯤꯀꯦꯜꯗ ꯍꯥꯏꯔꯣꯅꯦ ꯚꯥꯏ ꯑꯦꯛꯁꯀ꯭ꯌꯨꯖ ꯂꯩꯇꯦ ꯀꯩꯅꯣ ꯑꯦꯛꯁꯀ꯭ꯌꯨꯖ ꯂꯩꯇꯦ ꯑꯗꯨꯝ ꯄꯣꯔꯦ ꯑꯗꯨꯗꯒꯤ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯄꯣꯈꯤꯕ ꯆꯦꯂꯦꯟꯖꯈꯩꯗꯣ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕ ꯆꯦꯂꯦꯟꯖꯈꯩꯗꯣ ꯑꯩꯈꯣꯏ ꯖꯤꯝ ꯍꯜꯂꯛꯑꯒ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯁꯦ ꯉꯥꯡꯉꯣꯅꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗ ꯇꯧꯁꯦꯅ ꯍꯥꯏꯅꯈꯤꯕ ꯆꯦꯂꯦꯟꯖꯈꯩꯗꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯣꯟꯅꯔꯦ ꯍꯣꯏ ꯑꯃ ꯄꯣꯕ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯟꯕ ꯑꯅꯤ ꯉꯝꯗꯕ ꯌꯥꯎꯏ ꯑꯃ ꯉꯝꯗꯕ ꯌꯥꯎꯏ ꯕꯠ ꯑꯦꯅꯤꯋꯦ ꯄꯣꯔꯗꯤ ꯄꯣꯔꯦ ꯑꯗꯨꯅ ꯁꯤꯕꯨ ꯄꯣꯕꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯣꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯗ꯭ꯔꯤꯁꯤꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯁꯤꯅꯤꯅꯦ ꯁꯤꯒꯤꯁꯤꯅꯤꯅꯦ ꯗꯥꯏꯠꯀꯤ ꯀꯩꯀꯥꯗꯨꯗꯤ ꯑꯃꯔꯣꯝꯗ ꯑꯩ ꯅꯥꯈꯤꯕꯩꯅꯤꯅ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯕꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦꯕ ꯔꯤꯒ꯭ꯔꯦꯠ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯂꯩꯇꯦꯕ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯁꯤꯗꯤ ꯊꯤ ꯕꯦꯔꯥ ꯀꯥꯔꯦꯕ ꯁꯤꯃꯗꯤ ꯊꯕꯛꯄꯨꯗꯤ ꯆꯤꯟꯕꯩꯅꯦ ꯍꯥꯏꯁꯦ ꯊꯕꯛ ꯆꯤꯟꯕꯩꯅꯦ ꯍꯥꯏꯁꯦ ꯑꯩ ꯇꯧꯔꯤꯒꯤ ꯁꯤꯒꯤꯁꯤꯗ ꯀꯥꯏꯊꯣꯛꯀꯗꯕꯅꯦꯕ ꯑꯗꯨ ꯁꯣꯏꯔꯕꯅꯦ ꯑꯩ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯔꯦ ꯔꯥꯍꯨꯜ ꯅꯪꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯌꯨ ꯂꯥꯎꯅꯦ ꯅꯣꯏ ꯁꯥꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯤꯆꯜꯂꯒ ꯇꯧꯏꯗꯨ ꯀꯩꯅꯣ ꯍꯧꯀ ꯂꯥꯎꯑꯒ ꯇꯧꯏꯁꯦ ꯍꯣꯔꯦ ꯋꯥꯎ ꯕꯦꯜ ꯕꯇꯝ ꯑꯣ ꯕꯦꯜ ꯕꯇꯝ ꯍꯥꯏꯗꯣ ꯑꯗꯨꯔꯣ ꯚꯥꯏ ꯑꯩ ꯈꯪꯗꯕꯅꯤ ꯁꯥꯎꯔꯗꯤ ꯕꯦꯜ ꯕꯇꯝꯗꯤ ꯐꯥꯏꯒꯟ ꯆꯞꯇꯥꯔꯦ ꯑꯩ ꯈꯪꯗꯦꯕ ꯀꯋꯥꯏ ꯍꯥꯏꯖꯜꯂꯨꯁꯤꯔ ꯍꯥꯏꯌꯣ ꯅꯪꯒꯤ ꯄꯣꯏꯗꯣ ꯀꯃꯥꯏꯅ ꯏꯁꯥꯗ ꯄꯣꯕꯩ ꯃꯔꯝꯁꯦ ꯑꯗꯨ ꯍꯥꯏꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯊꯧ ꯇꯥꯏ ꯄꯣꯔꯦ ꯄꯣꯔꯦ ꯌꯥꯝ ꯗꯤꯇꯦꯜꯗ ꯆꯠꯀꯗꯧꯔꯦ ꯑꯩ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖꯁꯦ ꯅꯣꯏꯕꯥꯅꯤꯒꯤ ꯈꯟꯕꯗꯣ ꯑꯃꯨꯛ ꯀꯣꯛꯇ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗꯣ ꯏꯟꯇ꯭ꯔꯣꯗꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯌꯣꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯄꯣꯔꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯑꯗꯨ ꯀꯨꯏꯔꯕꯅꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯔꯅꯤ ꯈꯣꯠꯂꯅꯤꯗꯣ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯣꯀꯦ ꯆꯦꯂꯦꯟꯖ ꯑꯅꯧꯕ ꯑꯃꯃꯨꯛ ꯇꯧꯔꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒꯅꯦ ꯗꯤꯁꯦꯝꯕꯔ 15 ꯐꯥꯎꯒꯤꯗ ꯅꯨꯃꯤꯠ 60 ꯗꯦꯖ ꯆꯦꯂꯦꯟꯖ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯇꯧꯔꯅꯤ ꯑꯅꯧꯕ ꯇꯧꯕꯁꯤ ꯏꯁꯇꯥꯏꯜ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯉꯍꯥꯟꯈꯩꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖꯁꯦ ꯇꯧꯔꯒꯅꯦ ꯍꯧꯕꯗꯩ ꯂꯣꯏꯐꯥꯎꯁꯦꯀꯣ ꯍꯧꯔꯀꯥꯟꯗ ꯂꯣꯏꯔꯀꯥꯟꯗ ꯈꯛꯇꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯍꯣꯏ ꯃꯅꯨꯡꯗ ꯁꯥꯟꯅꯕꯗꯨꯅ ꯃꯈꯜ ꯑꯃꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯅꯨꯃꯤꯠ 10 ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯂꯧꯅꯔꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤꯁꯨꯃꯃꯥꯡꯗ ꯁꯣꯏꯔꯗꯤ ꯑꯩ ꯆꯦꯂꯦꯟꯖꯁꯦ ꯄꯣꯔꯦꯅ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯅꯨꯃꯤꯠ 10 ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯅ ꯄꯥꯝꯒꯤ ꯄꯣꯠꯇꯣ ꯀꯌꯥꯝ ꯐꯪꯖꯜꯂꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯁꯤꯒꯤ ꯑꯞꯗꯦꯠ ꯑꯃ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒ ꯊꯝꯃꯒꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯅꯦ ꯇꯧꯗꯣꯏꯁꯦ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯄꯣꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯥꯒꯠꯇꯕꯗꯤ ꯀꯨꯏꯔꯕꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤ 22 ꯁꯨꯕꯩꯗ 22 ꯂꯥꯏꯐ ꯂꯦꯁꯟꯁꯇꯣ ꯑꯗꯨꯗꯗꯤ ꯑꯩ ꯄꯣꯟꯒꯤꯗꯤ ꯄꯟꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯨꯏꯔꯦ ꯊꯥꯒꯠꯇꯕ ꯃꯔꯝꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯂꯁꯁꯦ ꯑꯃꯨꯛ ꯄꯨꯔා ꯀꯥꯎꯊꯣꯛꯎꯕꯩ ꯇꯥꯏꯞ ꯇꯧꯔꯕꯅꯦꯕ ꯍꯟꯗꯛꯇꯤ ꯈꯔꯗꯤ ꯍꯟꯖꯜꯂꯛꯑꯦ ꯁꯤꯃꯁꯨ ꯑꯩꯅ ꯁꯦꯝꯗꯣꯛꯑꯅꯤ ꯍꯟꯗꯛꯀꯤ ꯆꯦꯂꯦꯟꯖꯁꯤꯗꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯗꯥꯏꯇꯤꯡ ꯀꯩꯀꯥ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯦ ꯚꯤꯗꯤꯑꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯚꯤꯗꯤꯑꯣ ꯀꯟꯁꯤꯁꯇꯦꯟꯁꯦ ꯀꯣꯛꯇꯕꯨꯗꯤ ꯃꯌꯥꯝ ꯊꯣꯛꯑꯒ ꯂꯩꯕ ꯑꯩ ꯁꯀ꯭ꯔꯤꯞꯀꯁꯦ ꯏꯊꯣꯛꯑꯒ ꯃꯌꯥꯝ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯝꯕꯗꯤ ꯁꯨꯡꯅꯝ ꯅꯝꯗꯕ ꯅꯝꯈ꯭ꯔꯒꯗꯤ ꯏꯗꯤꯠ ꯇꯧꯔꯒ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗ ꯅꯝꯕꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯏꯁꯥꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯥꯔꯦꯅꯦ ꯌꯥꯔꯦꯅꯦ ꯁꯤꯕꯨꯗꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯅꯦ ꯁꯤ ꯃꯉꯥꯏꯔꯦ ꯁꯝꯂꯞꯅ ꯍꯥꯏꯔꯝꯃꯣ ꯅꯪꯒꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯄꯣꯟꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯔꯦꯀꯣ ꯚꯤꯗꯤꯑꯣ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯗꯥꯏꯇꯤꯡ ꯐꯖꯅ ꯇꯧꯕꯅ ꯍꯥꯏꯕꯗꯣ ꯀꯠꯇꯤꯡ ꯐꯖꯅ ꯇꯧꯔꯛꯄꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯁꯤꯅꯤ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯩ ꯀꯣꯛꯇ ꯊꯣꯛꯂꯛꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ ꯍꯥꯏꯔꯣ ꯈꯟꯕ ꯉꯝꯗꯕ꯭ꯔꯥ ꯍꯣꯏ ꯉꯝꯃꯦ ꯅꯪꯒꯤ ꯇꯧꯒꯗꯕ ꯑꯃ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯁꯤ ꯑꯩꯈꯣꯏꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯖꯔꯅꯤꯗ ꯆꯪꯉꯛꯄꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯀꯨꯏꯔꯒꯁꯨ
ꯍꯥꯟꯅꯗꯧꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯟꯕꯗꯣ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟꯒ ꯇꯧꯗꯅ ꯖꯔꯅꯦꯂꯤꯡꯒ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗꯕꯗꯨꯗꯤ ꯑꯗꯨꯗꯤ ꯀꯨꯏꯈ꯭ꯔꯦꯕ ꯑꯗꯣ ꯑꯃꯨꯛ ꯑꯩ ꯅꯧꯅ ꯑꯃꯨꯛ ꯍꯧꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯆꯦꯂꯦꯟꯖꯁꯤꯗ ꯑꯣꯏꯅ ꯑꯗꯨ ꯌꯥꯎꯁꯟꯅꯧꯔꯒꯦ ꯍꯥꯏꯗꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯥꯏꯔꯤꯛ 1 2 3 ꯑꯃꯨꯛ ꯑꯗꯨꯝ ꯄꯥꯕ ꯉꯝꯕ ꯆꯥꯡ ꯄꯥꯕ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯁꯣꯏꯗꯅ ꯄꯥꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯗꯨ ꯀꯩꯀꯥꯗꯣ ꯍꯥꯞꯆꯤꯟꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯇꯧꯔꯤꯗꯨꯁꯨ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯤ ꯍꯦꯟꯅ ꯃꯃꯥꯡꯗ ꯄꯨꯡ ꯍꯦꯟꯒꯠꯍꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯃꯨꯛ ꯍꯦꯟꯒꯠꯄ ꯉꯝꯃꯗꯤ ꯌꯥꯝ ꯐꯔꯦ ꯉꯝꯗ꯭ꯔꯒꯅ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯑꯗꯨꯗ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯏꯁꯥꯒꯤ ꯁ꯭ꯇꯗꯤ ꯇꯥꯏꯝꯗꯣ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯂꯩꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯕꯤꯕ ꯑꯗꯨ ꯃꯩꯁꯦ ꯑꯣꯏꯍꯜꯂꯒꯦ ꯑꯩꯒꯤ ꯅꯪ ꯑꯗꯨꯗꯤ ꯑꯃꯗꯤ ꯌꯥꯎꯔꯔꯣꯏ ꯌꯥꯎꯔꯣꯏꯗ ꯑꯃꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯚꯥꯏ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯦ ꯑꯗꯨꯏꯗꯣ ꯑꯔꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯃꯥꯔꯇꯤꯟꯁꯦ ꯃꯊꯥ ꯁꯥꯁꯤꯔ 60 ꯗꯦꯖꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯕꯤ ꯃꯥꯔꯇꯤꯟ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯑꯃ ꯑꯥꯒꯤ ꯕꯤꯍꯥꯔꯒꯤꯗꯨ ꯇꯥꯗꯕ ꯇꯧꯔꯣ ꯃꯥꯔꯇꯤꯟ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯣ ꯐꯖꯅ ꯐꯖꯅ ꯍꯥꯏꯔꯣꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯈꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯌꯥꯝ ꯍꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯍꯜꯂꯔꯣꯏꯒꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯗꯨꯝ ꯔꯥꯍꯨꯜꯅ ꯍꯥꯏꯔꯤꯁꯤꯒ ꯃꯥꯟꯅꯔꯦ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯦꯛꯁꯔꯁꯥꯏꯁ ꯍꯣꯏ ꯑꯦꯛꯁꯔꯁꯥꯏꯁꯄꯨꯗꯤ ꯂꯦꯞꯇ꯭ꯔꯦ ꯍꯥꯟꯅꯗꯒꯤꯀꯣ ꯑꯗꯒꯤ ꯖꯔꯅꯦꯂꯤꯡ ꯇꯧꯕ ꯁꯤ ꯃꯔꯤꯁꯦ ꯍꯣꯏ ꯑꯩ ꯈꯔꯕꯨꯗꯤ ꯇꯧꯋꯤ ꯍꯧꯖꯤꯛꯀꯥꯟꯁꯨ ꯑꯗꯨ ꯇꯥꯔꯒꯁꯨ ꯐꯖꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯃꯐꯥꯎ ꯑꯗꯨꯝ ꯀꯥꯟꯗꯕꯤꯗ ꯑꯗꯨꯃ ꯆꯠꯊꯔꯅꯤ ꯉꯝꯁꯨ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖꯇꯨꯗ ꯉꯝꯍꯧꯗꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯍꯧꯗꯕꯗꯣ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯦꯟꯅ ꯀꯟꯅ ꯍꯥꯟꯅ ꯍꯣꯠꯅꯕ ꯆꯥꯡꯗꯨꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯁꯤꯒꯤ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯛꯅꯤꯡꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗꯨꯗ ꯂꯣꯏꯅꯃꯛ ꯆꯜꯂꯕꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯗꯨꯝ ꯃꯔꯤ ꯁꯝꯅꯔꯛꯑꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯇꯧꯍꯧꯅꯕ ꯑꯣꯔ ꯉꯝꯅꯕ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯅꯤ ꯂꯥꯛꯏꯕ ꯊꯥ 4-5ꯁꯤꯗ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯆꯥ ꯄꯥꯔꯠꯈꯩꯗꯣ ꯑꯗꯨꯃ ꯂꯦꯞꯄꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯕꯛꯀꯤꯗꯨꯒ ꯁꯤ ꯅꯠꯇꯕꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯥꯔꯁꯤꯅ ꯍꯥꯏꯔꯤꯕ ꯀꯣꯔ ꯅꯨꯡ ꯀꯥꯏꯗꯣ ꯀꯩꯁꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯆꯪꯗ꯭ꯔꯕ ꯄꯣꯠꯅꯦꯕ ꯄꯋꯥꯔ ꯄꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯥꯔꯇꯤꯟꯗꯤ ꯍꯦ ꯑꯗꯨꯅ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯃꯥꯔꯇꯤꯟꯒ ꯑꯩꯒ ꯄꯨꯔꯥ ꯀꯟꯇ꯭ꯔꯥꯁꯅꯦ ꯃꯥꯒꯤꯗꯪ ꯑꯗꯨ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯩꯝ ꯆꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯥꯛꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯁꯤꯃ ꯉꯝꯕ꯭ꯔꯣ ꯃꯥꯔꯇꯤꯟ ꯔꯥꯍꯨꯜꯅ ꯅꯪꯗꯤ ꯉꯝꯕ꯭ꯔꯣ ꯉꯝꯃꯦ ꯑꯣꯀꯦ ꯑꯉꯥꯎꯕꯒꯤ ꯊꯕꯛꯅꯦ ꯅꯪ ꯁꯥꯏ ꯍꯦꯔꯥꯅꯤ ꯀꯥꯟꯗ ꯉꯥꯎꯕꯅꯤ ꯑꯩ ꯑꯉꯥꯎꯕꯅꯦ ꯚꯥꯏ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ ꯑꯗꯨ ꯍꯥꯏ ꯃꯥꯔꯇꯤꯟ ꯅꯪ ꯉꯥꯟꯅ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯊꯥꯏꯅꯅ ꯇꯧꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯕꯛ ꯊꯧꯔꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯔꯣꯏꯕꯤ ꯊꯥꯛꯇꯅꯦꯕ ꯖꯦꯔꯣꯗꯒꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯣ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯌꯥꯔꯛꯇ꯭ꯔꯦꯕ ꯁꯤꯒꯨꯝꯕ ꯀꯩꯀꯥꯁꯦ ꯁꯣꯏꯔꯛꯄꯗ ꯅꯪꯅ ꯉꯥꯏꯍꯥꯛ ꯍꯥꯏꯈꯤꯕꯗꯣ ꯍꯥꯟꯅ ꯆꯪꯉꯝꯕ ꯆꯥꯡꯗꯨꯗꯩꯗꯤ ꯂꯩꯔꯦ ꯁꯤꯗꯒꯤ ꯍꯦꯟꯒꯠꯄ ꯄꯥꯡ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯗꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯅꯕꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯍꯣꯠꯅꯍꯧꯔꯒꯦ ꯃꯦꯗꯤꯇꯦꯁꯟ ꯖꯔꯅꯦꯜ ꯀꯩꯀꯥꯗꯣ ꯖꯔꯅꯦꯜꯕꯨꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯃꯦꯗꯤꯇꯦꯁꯟꯁꯦ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯨꯛ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦꯕ ꯑꯗꯨꯅ ꯄꯨꯔꯥ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯍꯦꯛꯇ ꯁꯤꯗ ꯐꯣꯀꯁ ꯐꯖꯅ ꯄꯤꯔꯒꯦꯅ ꯈꯜꯂꯦ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯍꯥꯏꯁꯦꯀꯣ ꯑꯩꯒꯤ ꯑꯇꯣꯞꯄꯁꯦ ꯑꯦꯛꯁꯔꯁꯥꯏꯁꯀꯁꯦ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁꯇꯤ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃ ꯑꯗꯨꯒ ꯆꯥꯕ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯈꯔ ꯌꯥꯗ꯭ꯔꯦꯗꯣ ꯆꯥꯕꯁꯦ ꯁꯤ ꯆꯍꯤ ꯁꯦꯝꯗꯣꯛꯑꯒꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯗꯤꯁꯦꯝꯕꯔ 15 ꯐꯥꯎ ꯗꯤꯁꯦꯝꯕꯔ 15 ꯍꯥꯏꯕ 15 ꯐꯥꯎ ꯇꯥꯔꯦ ꯗꯤꯁꯦꯝꯕꯔ 15 ꯐꯥꯎ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯝ ꯅꯣꯕꯦꯝꯕꯔꯗꯁꯨ ꯑꯗꯨꯝ ꯅꯣ ꯐꯦꯞ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯀꯅꯤ ꯅꯕꯦꯝꯕꯔ ꯅꯣ ꯐꯦꯞ ꯇꯧꯔꯅꯤ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯃꯥꯡꯒꯤꯗꯁꯨ ꯅꯣ ꯑꯗꯨꯁꯨ ꯐꯦꯞ ꯑꯄꯣꯕ ꯂꯩ ꯑꯐꯧꯕ ꯂꯩ ꯃꯃꯥꯡꯒꯤ ꯅꯣ ꯐꯦꯞꯇꯣ ꯑꯩꯈꯣꯏ ꯇꯧꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯝꯇ ꯇꯧꯈꯤꯗꯦ ꯏꯁꯇꯥꯔ ꯁꯥꯟꯅꯕꯗꯤ ꯂꯩꯔꯅꯤ ꯍꯟꯗꯛꯄꯨꯗꯤ ꯑꯩ ꯃꯥꯗꯤ ꯍꯟꯗꯛ ꯍꯟꯗꯛ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩ ꯍꯟꯗꯛ ꯀꯠꯇꯤꯡ ꯍꯦꯛ ꯇꯧꯔꯒ ꯑꯩ ꯁ꯭ꯔꯦꯗꯦꯠ ꯇꯥꯗ꯭ꯔꯕ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯛꯊꯠꯂꯁꯤꯔꯕ ꯅꯣꯕꯦꯝꯕꯔ ꯗꯦꯠ 1ꯗꯒꯤ ꯃꯥꯒꯤ ꯁꯦꯜ ꯂꯣꯏꯕꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯊꯥꯖꯤꯜꯂꯕ ꯑꯗꯨꯒꯤ ꯃꯥ ꯑꯗꯨꯝ ꯄꯣꯔꯦ ꯄꯣꯔꯦ ꯃꯪꯗ ꯎꯔꯦ ꯀꯥꯏ ꯚꯥꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯪꯗ ꯎꯕꯩ ꯋꯥꯔꯤꯗ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯂꯥꯛꯑꯦ ꯃꯪꯗꯣ ꯃꯥꯔꯇꯤꯟꯁꯦ ꯃꯥꯅ ꯑꯩꯉꯣꯟ ꯁꯤꯗꯕꯤꯗ ꯃꯥꯁꯨ ꯃꯥ ꯎꯏꯗ ꯅꯪꯒꯤꯗꯤ ꯃꯪꯗ ꯁꯤꯗꯕ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯔꯦ ꯌꯥꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏꯁꯨꯅꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯨꯅꯦ 2:30 ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯦꯂꯦꯟꯖꯁꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯉꯥꯛꯇꯅꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯉꯥꯛꯇ ꯍꯥꯏꯗꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯩꯈꯣꯏꯗꯣ ꯀꯝꯄ꯭ꯂꯦꯁꯦꯟ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ
ꯁꯦꯜꯐ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯈ꯭ꯔꯦꯕ ꯃꯔꯛ ꯑꯃꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯇꯥꯟꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄꯒꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯏꯁꯝ ꯁꯝꯅ ꯍꯧꯖꯤꯛꯀꯤ ꯀꯝꯄ꯭ꯂꯦꯁꯟ ꯑꯣꯏꯕ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯁꯦꯜꯐ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯔꯒ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯔꯒ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯅꯤꯡꯀꯥꯟ ꯇꯧꯕꯤ ꯇꯧꯅꯤꯡꯗ ꯇꯣꯛꯄꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯄꯩꯁꯥ ꯅꯨꯡ ꯇꯥꯟꯕꯗ ꯁꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯗ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯐꯖꯅ ꯂꯣꯏꯁꯟꯅ ꯄꯥꯕ ꯅꯠꯇꯕ ꯑꯩ ꯈꯔ ꯁ꯭ꯇꯣꯔꯤ ꯄꯥꯔꯝꯃꯒ ꯂꯣꯏꯗ꯭ꯔꯤ ꯈꯔ ꯄꯥꯔ ꯇꯣꯛꯄ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯏꯁꯦ ꯍꯣꯏ ꯁꯥꯏꯠ ꯑꯃꯔꯣꯝꯗꯗꯤ ꯁꯣꯛꯇꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯥꯏꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯔꯣꯝꯗꯗꯤ ꯄꯥꯝꯃꯤꯗꯨꯗꯤ ꯆꯥꯟꯅꯗ꯭ꯔꯦꯗꯅ ꯍꯣꯏ ꯁꯥꯏꯠ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯁꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯂꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ ꯏꯆꯥꯁꯦ ꯂꯣꯏ ꯀꯩꯅꯣꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯣꯅꯦ ꯀꯝꯄ꯭ꯂꯦꯁꯃꯦꯟ ꯑꯦꯛꯁꯔꯁꯥꯏꯁꯀꯁꯤꯗꯤ ꯖꯤꯝ ꯆꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦꯕ ꯑꯗꯨꯅꯦ. ꯖꯤꯝꯁꯤꯗꯤ ꯑꯗꯨꯝ ꯆꯠꯂꯗ ꯂꯩꯔꯗꯕ ꯄꯣꯠꯅꯦꯕ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯅ ꯁꯣꯏꯔꯛꯄ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯦꯟꯅꯗꯤ ꯁꯣꯏꯔꯝꯗꯣꯏ ꯅꯥꯁꯨ ꯁꯣꯏꯔꯝꯒꯅꯤ ꯁꯣꯏꯔꯕꯨꯗꯤ ꯕꯜꯀꯤꯡ ꯇꯧꯋꯤꯅꯦ ꯋꯦꯠꯁꯨ ꯍꯦꯟꯅ ꯍꯦꯟꯒꯠꯇꯦ ꯑꯗꯨꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯣꯜꯂꯤꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯂꯦꯚꯦꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯑꯍꯥꯟꯕꯗꯕꯨꯗꯤ ꯌꯥꯡꯅ ꯊꯧꯒꯠꯂꯦꯕ ꯑꯗꯣ ꯌꯥꯡꯕꯒꯤ ꯁ꯭ꯄꯤꯠꯁꯤꯗ ꯑꯗꯨꯝ ꯊꯧꯔ ꯂꯩꯔꯦꯕ ꯁꯤꯗꯤ ꯌꯥꯔꯣꯏꯕ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ 80ꯗ ꯆꯠꯂꯝꯕꯗ ꯍꯧꯖꯤꯛ 100ꯗ ꯌꯧꯕ ꯗꯔꯀꯥꯔ ꯇꯥꯔꯦꯕ ꯂꯦꯚꯦꯜ 1 ꯁꯨꯝ ꯀꯥꯈꯠꯂꯤꯒꯩ ꯂꯦꯚꯦꯜ ꯍꯦꯟꯒꯠꯂꯤꯒꯩ ꯑꯩꯈꯣꯏꯒꯤ ꯗꯤꯐꯤꯀꯜꯇꯤ ꯂꯦꯚꯦꯜꯁꯦ ꯍꯦꯟꯒꯠꯂꯛꯇꯣꯏꯅꯤꯗꯅ ꯗꯤꯐꯤꯀꯜ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯦꯚꯦꯜꯁꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯗꯕ ꯌꯥꯅꯕ ꯂꯣꯏ ꯁꯤꯜꯂꯒ ꯂꯩꯔꯦꯕ ꯑꯗꯣ ꯁꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯕꯨꯗꯤ ꯅꯥꯔꯨ ꯈꯣꯠꯂꯨꯕ ꯃꯇꯝꯗꯒꯤ ꯑꯁ ꯑꯩꯗꯤ ꯌꯥꯔꯦꯗ ꯍꯟꯗꯛꯀꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ 18 worst days of my life ꯑꯅ ꯍꯥꯏꯔꯒꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯗꯁꯨ ꯄꯟꯈꯤꯕꯅꯦ ꯑꯩ ꯍꯟꯗꯛꯀꯤꯗꯤ ꯐꯣꯔꯁꯥ ꯌꯥꯝ ꯊꯤ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯑꯩ ꯇꯧꯔꯛꯀꯅꯤꯕꯨ ꯊꯥꯖꯔꯨꯗꯤ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯑꯩꯁꯦꯀꯣ ꯑꯗꯨꯝ ꯍꯤꯔꯝ ꯑꯃꯗ ꯁꯣꯟꯊꯔꯒꯁꯨ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯄꯅꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯂꯧꯈꯠꯅꯤꯡꯉꯥꯏꯁꯦ ꯑꯝꯇ ꯌꯥꯎꯁꯜꯂꯛꯇꯕꯤ ꯑꯗꯨꯕꯨ it's okay it's fine everything is going to be fine It's life. ꯃꯥꯔꯇꯤ ꯌꯦꯡꯉꯣ ꯔꯥꯍꯨꯜꯅ ꯄꯤꯔꯛꯄ ꯂꯨꯄꯥ 500ꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯂꯨꯄꯥ 100 ꯂꯦꯝꯃꯦꯕ ꯍꯧꯖꯤꯛ ꯑꯣꯔꯤꯑꯣ ꯊꯛꯎꯔꯗꯤ ꯗꯤꯁꯦꯝꯕꯔ 15ꯗ ꯊꯦꯡꯅꯔꯁꯤ Cuma kun mana hapaga? ꯍꯣꯏ ꯍꯣꯏ 15 thinners.